Houjik lamdam asida thokliba irang asina maram oiraga Torbung Govindpur amadi Churachandpur town Dagi Lanjennarakhiba Meitei kaya Houjik Bishnupur District tongan relief camp Singda hingnabagi lanthengda Awaba kaya khangduna leinari haina India Today na report tawli India Today ge asutos misrana piba akhanaba report amana hai Mamang chehigi May 3 dagi haurakhiba irang asina maram oiraga tangdu leitana leiramba Churachandpur district ase akanwa mongna safu pike Churachandpur da thokhiba irang aduna mafam aduda leiramba Meitei gi imung kaya Bishnupur District ta Lanjennarakhiba District asigi tongan relief camp Singda changjafam lawduna leire District asigi manung chana leiba kumbi khulgi community hall amada nupi angang amade ahal sing yauna miyoi 313 changjafam lawduna leire Lanjennaduna leiriba Meitei sing ase chingyagi mafam singda leiba Torbung Govindpur amade Churachandpur town dagine District asigi tongan relief camp Singda leiriba nupi kaya hingnabagi landfamda plastic bag saduna imong pudaba honari haina India Today akhanaba report aduna phongdokli